Pauchade Yimpum Uibamar Uibapau update Taujari. Sosanpurgi Ambus PLA Amasung MNPF na satakibani aina claim torakle. Siogi Loinabi Abadibasaropa Kanboy Adukimanung de Yawi Hyperkankide PLA MNPF. Ngasi ayuk Sosanpur District Singhat Subdivision ki Bayang Police Station ki manung channel iba second village the satakiba ambush aina tengkraba Lalaulu PLA amasung MNPF ki apan balan mi sangrum na satakibani aina RVF ki Deputy Secretary Publicity Raven Command amadi MNPF ki Secretary Thomas Niyumain Fresh tatadorpa Cherol na hairi Cherol na hai nifutaruk suba sam rifles ki lambi dalakpa kanboy amagi matakta PLA amasung MNPF ki apan balan mi kanglup amana landaba aduda Nifugataruk suba sam rifles ki commanding officer Colonel Biplab Tripathi yauna farsen taruk hatke amasung kaya amar sogan ki landa atu laikitaba siyogi loinabi amasung masanaba kanpui atu ki munung yawi aiba PLA amasung MNPF ki lan mising khangkide India government disturb area handle autok laba lanbam orba mapum asda kaitangwai dasu Indian Security Force nama koi imung manung ki mi putna chatloi dabane PLA amasung MNPF ki kanglup asina nifugataruk suba Assam Rifles ki matakta landa hiba asigidambak War Office dagi Chief of Army Staff na thabagasibo sillang kiba sing thabagasi pangthokpada sarugya gi jakiba sing amati mateng pangkiba sing pathagalagle Manipur da mioi nifuga mapan bosle poiki mioi mari leikide haukiba pung kun mari asda mioi lising amaga satret humfuga taret COVID-19 test tawada mioi nifuga mapan nauna COVID-19 positive oikiba kaloina na mioi mari leikidre aina Manipur ki Health Department ki report na aire report asigi matungina gasi ki oina positivity rate chada ani dasmik nipan oiki haukiba pungkun mari as the positive oiki basinga tu di Besnopur da ani sandel da amma Impal East da taragam doi Impal West da kuntra mathoi none da amma ukrul da amane positive barakla basing asi tharaga punba confirm case la kamba lising kun gamari samri kuntra gani thoi chokre haukiba pungkun mari as da laiki da bamiu sing adudi sandel da amma Impal East da ani amasung Impal West da amane laiki da bamiu sing asi tharaga punba masing lising amagasa pandifuga taruk sokre aire atopa pau amatana Gaidon kamay sogat pa bike rally da nung thazilak tu na asok pandangan bada senabasing cherak piyu Simon kamay nung ba ESC ki BJP ki intending candidate Gaidon kamay sogat tu na ngarang chat kiba bike rally da nung thazin tu na asok pandangan kiba thotok da senabasing fadu na cherak piyu ay ngasi Manipur Press Club ta pangthok pa pawgi mifam amada BJP ki active member Simon kamay na phangdokre mangnai Progressive Youth Forum Nore district na 54 nungba sida BJP ki intending candidate Gaidon kamay sogat poina ngarang bike rally ama nore dagi khoidum khul phaw satke masda khul kunbo cover tawki bike rally asigi aroi poina SDO office kanak na daiba khawfum village ki gangpung put amadi konmapan choba sam rifles camp manakta hana plan tawraga leramba basa khangdaba mioi kuntra romna nungna thajalukta rally adu saru yakhiba sing asogapan nan kiba loinana rally adu saru yakhiba Zipsi registration number NL05C3385 jauna gari kya aga etoi tokan ke thawdogadu da driver khara makut chop yauke masidana tna fazda bawai bata kya chin natuna rally yawsing hat kani ai paw sin na ke mangai democracy state amada sikumba thong sathabasi laibak thibani masi athuba patam da logi makat action logadabani police person tararom su lakhi adu bagunda sing adu khambagam khide Assam Rifles camp lairbasu action lokide Assam Rifles camp lairbasu action lokide thawdogadu ki matangda kari tawribanu haiba wai amhawa wahangkide asigumba pre plan manba thongasi mamangda su Gaidon kamai ki miam ge bifamda sathaki balaikre BJP Mahila Morza Tamil Nadu District President Paining Songlio Pawpa Moles tawi haiba ki wathok phaw balaikre Loina na meeting kya thogai bagi pau laire Maragasida Chief Minister CSC Singi Tengbang amadi Singi District in the public Wi-Fi hotspots outdokre Selgraka ki illegal immigrant sing the Aadhaar card sing ba pirabadi wathok lakani biren Chief Minister's Common Services Center CSC Singi Tengbang amadi Singi District sing the public Wi-Fi hotspot ngasi Manipur ki Chief Minister and Beren auto kibagaloinana
Scheme khudimaki kanaba mipum khudimukta phanganba ngamlagani aina berian phangdokre. Imphal City Convention da pangthokeba thorong ki manung channa tabak fajana tauba CSC singda selgi oiba mateng singsu khosinaki Gram Panchayat manga Sosanpur ki khulani Senapati ki khul ama Ukrol ki khul anida Internet free Wi-Fi da phangangane thorongga mari leinana CMN berena ai housing lady balenga asina Prime Minister Narendra Modi ki lamsing makhada anauba scheme amadi project ya paikalakle lenga kasi ki wakhalondi lebak ki damak hiana na thabak tauba sine amaga pau phaunaba marwena digital connectivity asi hausi ki matamda yamna maru oiba oire maramadana singi lamsing da net ke khutang da mari samna bana lenga na phangaliba kanaba sing hena khongjel jangna mai pagan bangam gani aibagi wakhalonda hotspot asi free da phangana da thorang paigat pani isam ke makhada recognize workers sing da lak ni senpam insurance wena yauri December tha phawbada beneficiary lak nipan da kanaba phangana da thorang taure Startup scheme na myoi kya gi kana fangan bangam kre madam amada Tamenglong asi sakut pa wat pa district warami adubo hausi di prabak awan ba purakle sakut bagi lambi da khongjal yang lagli singilam singda free gas connection hena tahon gani go to hills amadi go to beles ki kuthang da thabak asi mai pagan bangam gani loina da department si hena thabak junction na ba sumang apel tawke semester makhatan hai khungang khuding amadi jomthong khuding chakwan ba hai basi Lenga kasi ki pandam ni mafam amakak fajara ka sawkal ay bayaroi. Mipung kutimak chap manaba hak chap manana nungay bagi punsi mahing. Panglaba matamda tu sakot po oy kadori bani. Lengang na kunggang kilamsing ihana mapanggal kalan na napahonari. Hanalay ramli pa maung asidi miyam na lengak ta maka falanar bagi sistem ni adobo. Hausi ki lengak asina mipung kutimak matik sa pamika pontaba oy kadabani ay bawakalonda sansilak bani. Mamang da sahi taraga mga karisu tauram da party na hojik khakta election mayada politics sanadun leire lenga kasina maram saba khuding mak tawgani maram jada ba amata tawroi Manipur gi CSC sing jawlo fajana thabak tawre adabo CSC sing na Aadhaar card kumba lenga kamari lena ba card sing issue tawm matamda nationalism gi wakhalol laikadabani kanagumba am hekta laglaga card pithopa tawgano karigumba sel khar ka ki mapal da lakpa illegal immigrants sing the Aadhaar card sing ba pirabadi problem lakani asing ba illegal oiba thabak tawtena ba sumang napil tawke Benefit ki office ama hangdona ba tawta khudingbak tana minaduna kadigamba khangdaba amade problem laiba khudingbak CM da IC ki makhada fangliba phone number da phone taruktuna haklakul haini sumang phangdok khibaga loinana human service amade development da mai onsensi aina CM na miyam da apel tawke mairo sing politics da yahrakano irang thokna da sin-ganu Mairoi oigera politician oigera Manipur da irang sagatuna lebak langan na bahona gano sing tam gi barakta irang thok na da sin-ganu Mairoi sin politics da jawbi rakanu mairoi oina lebiyo political goi po from the politician sing na tawjisanu and the minister nongthompam berena phangdokre City Convention Center da pang to kiba minister gi CSC sing ki tengbak auto gi thorom yaw lakiba minister da ADC Bill Canada akana basasan kautrabadi Total shutdown amso economic blockade chathagani aina lauthoki baduki matangda Pawisin hangba wahongi pahum piraduna hai The Manipur Hill Areas Autonomous District Council Bill 2021 asigi matangda lengang na kayarak phangdoki ba aikre bill aduki manungda Hill Areas Committee na siamlaga pirliba aduki aroiba lamai aduda hanagi yagadu repeal tawnadabagi wafam palebani Ekasigi damba Constitution ki Article 371 segi makada Parliament siamki ba ekne Madu repeal tauba asi parliament tawgadabane ADC kuding makta head matik may PC habadu kadai ta piga da kenai naribane Madu bibada legak na susyam satu na leri state assembly na amasung legak na ngamloy da thabakta namduna taw habirakanu Hill Areas Committee ki ek atusu Hill Areas Committee ki ek adu repeal tawna da ke wo from the parliament da chalaga haimena se parliament lawrak pa frame aduna aroi po oigadori bane state legak na ngamloy da thabakta ngamgadabani Haina namduna blockade tawrabasu ban tawrabasu maduda chatloi Manipur gi miyamna makoi gi economic blockade chawloi haujisu asumda go to hills thinglabasu kanagumba amatana tabidana chatlibasini aige mairoi oigera politician oigera Manipur da singtam gi marakta irang thokna na sin-ganu madugi sarukta fajana tanaraga thapuk tawminase ADC da power people lenga riana pamlibani kadai fobo kari PC ke aibadu bill da sambirako mateng pangjage aige Maduna taduna state dengan ngamdaba Hill Areas Committee ki hekadu reveal taw haina pallaga misam dalana sandau pigano
Mahiroi education amasung chakot thorang mari leinaba thabak sing da saruk yabiyo. Politics de sing MLA kun asida sinabiyo. Aikogi thakta kari tawi yabagi tanajage. Maduna taduna mahiroi ban blockade tawdi tawiganu haike. Makatarakba atop paw amadana. Taiwan ning tambada sagot tanaba US ta warning tawre. General Chinese diplomat Wang Yi na US Secretary of State Antony Blinken da Taiwan for independence forcing the Aranba engaging Thadanava country and a Tangjanamita Thokpa statement Amada Senagi Foreign Ministry na Pangdokre. Miyan Yaduna Asia Kimatamda Laiba Popon mit the Senagi President Xi Jinping Amasung US ki President Joe Biden ga Barsul and Unagadoriba Adogi Matang the Suwari Sanage. Amarom the Karigumba Matau Tarabadi Taiwan Ngaktopada US ka Punganihan Australian Haikre. Australia ki Defense Minister Peter Dutton na Tangjanamita Taiwan Ngaktok Nanaba Washington na Tabak Local Abadi. United States the Australia Yauda Haibsi Watongai later Haike. Masiki Mamang Jum Sakation with the US ki Antony Blinken Karigumba China na Taiwan ki Lariba Pivamasi on Tokna Basakti Sinaglabadi United States Amasung Masiki Kongbu Lebaks na Akang Nabalita Tabak Local Kani Haike Bane. Bajing the Makuigini Hariba Democratic over Legak Salariba. It had Taiwan the Satakiba US Congress ki delegation Amabo. Taiwan the Satkiba US Congress ki delegation Amabo China ki Defense Ministry na condemn Tokiba Matung Taiwan. Straight make it on the Washington military combat readiness patrol Amasatakre and Senagi military na Laiba Poponamita found okay. Arabiba the content sing a Sigimaru Pau Karashi Pau Dam Zeriba. Manipalocal news YouTube channel Lamati Facebook page Asidaki Yangbiri Book Panama Tagasari. Channel is in a come the Kanarabadi, subscribe to video and subscribe to Birmolina. Like and share to Busuka, we can open up Amakana Tagasari.